अहानबदा मरुइबा पाउखरना लेंगवै फुरुकी लौरoi कुमेमा ओइरिबा सगा नि यावब लाकदब मिनिस्टर एन बेरेनबु कमिटी ऑन ट्राइबल यूनिटी कोतुन अकी खंग पीखिबा मदि लाक्तनब अकनबो फम थमखि मदि लेंगमै नागा काउंसिल एलएनसी न तराइना लौदि कोतुगी थौंग अफबनति हाइना एलएनसी न फोंदोरखली काउंसिल असिना थादोरक सिउलमदा लेंगमै फुरुकी ओइना यामना मरुइबा लौरoi कुमै यावब लाकदब मिनिस्टर बु कोतुन अकी खंग पीबा मदि अहेनबो वाफम सिंग फोंदोक्तुना लाक्तना बु वाफम फोंदोकपा सिमक यामना लेबक थीबनी मतम के ममांगदगी लेंगमै सिंगना खुंदादुना लाक्लबा माफम सिंगबु कुकी सिंगना मखोइगी लमनि हाइना कोतुना फोंदोकपा सिमक यामना लेबक थीबनी हाइना पल्लदुना लेंगमै नागा फुरुबसी मसागी मफमदा मसागी फुरुकी कुमै फावबा मनिंग तमना पांथोकपा ngamdaba फुरुब अमा ओइना लैरे हाइपा वाफम फोंदोकली थोकलिबिरांग असिदा नागा फुरुबना मयाइद लेप्तुन इरांग असिदा सरुक यादना लाकली हाइना पल्लदुना कुकी सिंगना मखोइगी ओइबा थबक थोरम सिंग पांथोकपा मदि कुमै सिंग पांथोकपदा अयेतपा अमता पीदना लाकलिबनी अदुगा लेंगमै नागाना यामना मरु ओइबा लौरoi कुमै पांथोकपदा कुकी सिंग अयेत अपन पिरकपासी ताराइन लौदे करिगुम कुमै सिकी मखासा थबम मतम सिंग थोलकपा फपत खुदिमा कोतुना पुगदबन हाइबा वाफम सिरोल सिना फोंदोकली शोल सिन हाइ कोकी सिंग लेंगमै नागागी कुमै यावब लाकदबा गेस अमदा सथरिब केन खंगन बसिमक यामना लेबक थीबनी चीफ मिनिस्टर ना मफम असिदा कुमै यावब लाकदरिबसी लैरिबा फुरुप सिंगी मरक लैरिबा नुंसीबगी मरुइदु हेना फगत हनबा मदि खुंदामिनरिबा फुरुप सिंगी नुंसीबगी मरि सेसिननबने हाइदि अमरोमदना सेन खाइबा केन एफ केदर आईएम न फगत्रे मणिपुर की खा थंग म्यांमार ताइनब सरुक्ता खुलिंगदुना थबक तौबा कुकी नेशनल फ्रंट केन एफ की कदर ने हाइबा मियोयमा इनेसन आईएम न फगत्रे फागलबा मियोदुगी ममिंग लमखोलेन एलायंस ओजित कावी सै कुंथ्रागा मरी रोम सुरे हाइदि मा कांगपोकपी डिस्ट्रिक्ट की सलवा खुंदगिनी पावगे लिखुन सिंहाय हौकिबनि तो काब नमिकी नुमिदांग न माकु सेनापति डिस्ट्रिक्ट की मयांखांग एरिया दे इनेसन आईएम की खंगबुना ओवर पावर तौरगा फाखिबने हाइदि मणिपुर टॉप चैनल की माइकैदगी लमदम असिदा फंगवा पोलमना साबा पोथोक तारेट लॉन्च तौखरे हैप्पी इंकोल ब्रांडिंग की मखार लमदम असिदा फंगवा पोलम सिंगदगी सेंबा पोथोक तारेट तिदिम रोड ता लैबा रिसर्जेंस आर्ट्स एकेडमी दा लॉन्च तौखरे ngasi launch tawbagi thoram aduda elections and tourism ki special secretary and pravin maira foods ki founder hanjabam surba department of horticulture and soil conservation ki director ke devata sharma amadi ibsd imphal scientist dr nanauksa sharma na maru eba mithunglen singoi ki thoram ga mari leidana happy inkol gi co-founder and premanandana phongdokhibada lamdam asida phangwa polam singdagi puthoklibu pothok singa sigi manungda samlunaba shampoo conditioner senghi mayan disinfectant cis amino acids koki thaw amadi multiple cleaner ni pothok singa si india lenga ki science and technology department gi makhada leiriba north east center for technology application and research nectar gi miyang makhada pothokpane atopa paawna oja singna tunglamsat ki yenglaga mahairoi singba afaba makhal gi mahai masing piba mathok tai m प्रेमचंद्र खुनायम सेंबदा ओजा सिंगी थाउदांग यामना चावी ओजा सिंगना लमदम सिगी तुंगलमचक की येंगलगा माइरोय सिंगबु अफबा मखल की महिमा सिंग पिनबा होनबा मथौ ताई करिगुमा पिहौद्रबदी खुनाय सि अवाफमदा तागने हाइना जोन टू की जोनल एजुकेशन ऑफिसर एम प्रेमचंद्र न फोंदोखरे श्रीवंश हायर सेकेंडरी स्कूल लुवांग संगम सिंदना साइंस एंड टेक्नोलॉजी फॉर सस्टेनेबल फ्यूचर हाइबा थीमदा multidisciplinary school exhibition की थौरम अमंगसी स्कूल असिद पांगथोखिबा थौरमदा एम प्रेमचंद्र न वफम असी फोंदोखिबनी मांगना मखा तारदुना ओजा सिंगी सिनफम असी यामना सिंथानिंगाइनी मखोइगी थौदांग असी यामना यूनिक ओइबा सिनफम अमनी करिगुम ओजा सिंग अफबा एजुकेशन पिहौदबा तारबदी तुंगदा हौरकदोरिबा मिरोल सोइदना वहौगनी मतम अमा सोइखिबदा ngasi aikhoi miyam awaba mayuknaduna lari स्कूल असिना ngasi पांगथोखलिबे exhibition asina mairoi singda makoi gi masada leidi skill sing amadi wakhal loksing kaya hengat han mangamani masi yamna phaba khongthang amani platform asidigi state levels amadi national level gi thak phawa yawbu ngamgadoribini leba asida kumja english singani ga kunda national education policy NEP hawdoktuna tungi yumbural oigadoriba angang singi skill sing hengat hanana bathabak thorong kyam yawri ngasi school asina asigumba makhalgi exhibition ama hawdokpagi yamna pung thawganingai oi hainasu M Premchandra makhataki thauram aduga mari lainana
Sriban Higher Secondary School Wang Sangbam gi Principal I Usha Rani na hai Lengan School sin apaba makhal gi technology pi dun angang singbu anauba makhal gi mai masing pi na bohonari lenga ki school lei bo oja sin ningthi na angang singbu takpi tambi ravadi mapung phana mai pak pangamani oja sin angang singbu ma ki pok saba masamak nikhallaga mai masing takpi tambi ravadi apaba khunai ma oiba ngamani ngasi pangthok lebe exhibition si maru oiba panamdi angang singi uthok pangamdana leiriba haithoi singthoi badu uthok pangamnabagi tamangni School asida puthokliba mahiroi national gi thakta yaukhibasu yaukre oja ama oina tungi yumbural oigadoriba angang singbu ningthina takpi tambiduna tinjang kaijang dabu khunai ama oina angamba thakta honakhi ganaki thauramadu akhanaba mithung oina school management committee gi NG open drone singba marueba miyoi kya galoinana tungan school singda kilakpa mahiroi kya su saru yakhi atopa paomana Kumbi Sandong Upper Primary School ki phibam yengsulubada ningba kainingai oiba mongda lairamle SSUM Ima gi madi imalewa ki damang aikoi lairik ningthina tamsi haiba kholauda SSUM na students for the students haina mingthonba mai sangsing yengsinbagi khongsat ki manungsa ngasi Kumbi Sandong Upper Primary School ki phibam yengsulubada ningba kainingai oiba mongda lairamle haina lup asigi General Secretary Thia Vikas nungnang phongdorakli Lobasigi President Soraisam Yaiman Lusingdun Satakhiba Yengsin Kongset Aduda Maisang Asida Class 4 Amadi 5 Tamliba Mahiroi Singna Maisang Asigi Manungda Ibudau Ising Saiba Laibungi Ahang Bama Mamada Puna Mahimasing Tamlam Kiaki Mana Makha Taraduna Maisang Asigi Classroom Masing Suna Laita Bamadi Classroom Amaga Amagi Marakta Ngakau Thadaba Sina Mahiroi Singna Mahimasing Tamada Khoijang mangamdri pre-nursery gina class 8 phawbul leiba mahisang asida tamliba mahiroi satruka taraga humdoi si ningthina mahimasing tamjanaba mahisang asi ningthina semjen sajinbagi tangai fadaba lei haiki classroom masing yamdana leiribasi men khatpegi mahutta mahiroi kunthraga manga khudingi oja amamam hengat hangadabani haiba kanglon watpana awatpa oja singsu athuba matamda men khatnaba mari leinaba singi pungning singsingki Loinana mahisang asida puna mahiroi satruk hena leiduna mapung phaba mahisang ama oibana upper primary school gi thak sidigi high school gi thak pukhat pinabasu magna phongdokhi yengsin khokchar asigi manungsana mahiroi lup asigi maikaidigi mahiroi singi mahimasing tamada hena khudongsa na stationary item mathematics kit sing first aid kit sana khona bigi masak sing amadi notebook sing su khusinaki anisu pausta makata na palakli Atopamana distribution of farmers card and awareness program come exhibition of kiwi gi matangda nomagi oiba khananai nakre distribution of farmers card and awareness program come exhibitions of kiwi gi matana nomagi oiba khananai nabagi thoram amangasi kaisampat kaisam laikai da leiba community hall pangtokre Department of Horticulture and Science Conservation gi miyang makhada Federation of Civil Society Organization Folks Manipur Women's Federations MWF Amadi Manipur People's Defense Force MPDF na sinduna pangtukiba awareness program aduda Federation of Civil Society Organization Folks Manipur gi President T.S. Manihar MWF ki President Kundongbam Sini MPDF ki President Pebam Bishembor Momagi Project Director Donald Sobam Horticulture gi SMS Dr. R.K. Roshan Amadi Progressive Kiwi Farmer Taluigi Ningjai Basumna President Member Oina Saruyaki Thoramasigi Force General Secretary A Punil Kumana Fongdokpada Lomi Card Panglava Kisan Credit Card Amuk Paiduna Farmer Producer Organization Natragana Company MCM Laga Manipurgi Poto Watanaba Mipantang the Hingmangam Nabokona Minasi House Iram Damasida Ladyba Miyamna Laikai Ngakpanatana Organization Singa Kusam Naraga Iramda Masi Sakot Pangamna Bathabak Thoram Sing Pekasi India Legana Pitharliba Kanabasingasi Pangonaba Farmer Card Pipe Matoktai Farmer Card Asi Sana Bagidama Housing Su Foxki District Kudingi Office Manipur Women's Federation Office MPDF Ki Battalions Unit Sing the Laktuna Card Adutana Bakudong Saba Piri Kulngak Paknatan Iramda Masi Puna Sakot Minanaba Senmilon Su Faganaba Puna Hotna Minasi Haba Wapam Tamki Amaramna Momagi Project Director Donald Sobam na Fungdokda Mama si Department of Horticulture and Soil Conservation ki makhada leiduna sakot tharang ki thabak paikhat payaba paikhali masida
production processing marketing gi saruk yauri maru oina production hena focus tawi lamdam asida leidiba lishinga saunga farmers singna yengang umuro ki hom kiwi passion fruit sakhauna singmu semli iramdam gi pothok sakhauna manipur maru oina fangli kiwi asi ayingba maphamdana hena sane singdana hena mapung phana hawi maram aduna mamal tangna phangi thabak phangdi haiduna su wakhal wabigano aikhoi isana hotnaduna iramdam asi sakot minasi haiwa wafam thamkhiana su pausida makha tarakli makha satharak poina pausel pausegi editorial myamna thamjagi lambi thong amasum drainage system hangatna yengsinsi Isterasigi capital yauna Greater Imphal gi laidib tuan tuan ba kendra singda nong khajitang subada khusem gi ising isak thoktuna miyam gi yung kai lanthum mang tak padana tana miyam na hainingai leitin ising isak gi awaba mai unari Imphal city yauna masigi akoibda laidiba kaisam thong singjamai high school khurai thangmaiban oripok sagol banamadi masiga nakna ba kendra singda khusem gi isak thoktuna miyam na mai unari Hairiba kendra sing asida lairamba yamna maru oiba iram khonglam sing lanai mioi singna yum sajinba madi lam khopsin narakpadigi nong khajitang surakpada senpham lairaktabadigi hauzik miyamna khusemgi ising isawi awawa mai unaribani ising sak thorakpa matamna kendra gi minister natragan MLA singna ngyaki oiba awaba koknaba hotnarabasu ising isak kokhanba ngamdana lairi India ki city sing hena phajaba mongna semganaba smart city sing khangatpada Manipur gi Imphal city su smart city ama oina semganaba yaukre aduba haukiba mamangda laikiba sarkar singna Imphal city semganaba asawo senpham kya thadakhrabasu ningthi na tung koina satnagadaba mawong semgatana lakhibadigi hauju Imphal city asi city ama oibigi tangai phadaba masa adu leiba ngamdana leiri Smart city am ohenbada khwaidigi maru oiribasi mai ising lambi thong amasum drainage system asini nong khajitang surakpada khusem gi ising isak thoklibasi thoktanaba smart city am ohenba semgatpada Greater Imphal yauna city sigi akoiba masum thangnabada leiriba kendra singi drainage system asi fokat hanba aibasi tangai phadabani Kendra singi lairiba laikai laikai gi mangsilakliba drainage system asi nauna survey tawduna madi laikai laikai da lairiba club miyam amadi mihut sing yauna puna mifam famduna mangsilakliba drainage sing asi semgatna bahona gadabani drainage system asi mangsilakliba gi maruoiba maramadu khangdoktuna aigi mi gi haiba thidana hana laijaramba apikpa masum azauba iram khonglam sing adu na houna Thezinduna yanaba magi makara semga na bahona gadabani nong khajitang subda hausuk miyamna khusem gi sing isaw gi awaba meunari hausuk tholiba khusem gi sing isaw si loikraba matung makal makha kya gi laina sing tholakpa yabagi akiba lairiba sidagi kalhaunaba mari lainaba health department gi miyoi singna tangkhai phadana lokhatpa yaba health ka mari lainaba thabak sing lokhatpa su yamna darkar oiri hairi Hauki basai kya dagi nong khajitang subda miyamna thengnaduna lakliba khusem gi ising isaw makhatana thoktanaba aikhoi miyamna puna bap taminaduna mangsilakliba drainage system asi fagat hanba haibasi natana khusem gi ising isaw tholakpada kanaba atoppa pambay amata leiroi maram aduna khusem gi ising isaw yamna toina thoktanaba drainage system fagat hanana sarkarna tung koina sanagadaba thabak thoram sing atuba matamna lokhatna bahona si haiba pausel pausi gi editorial mem special content moina memna thamjari duga hauji koina di mem pausi sumatanga se lusinjarage masu mem puna no update ngamina sena channel sigi makai digi su mem phamna makata na thamjari